Ngarang Bisnupur District ki Nambol Sabal Leikai da Assam Rifles ki convoy da sakhangdaba khulai paiba singna ambush tawduna misi mina yawhan ki bathodok kaidonungda tumina leithokloi chenaba sing chapchapa pauphum pigani haina Manipur gi Governor Ajay Kumar Vala na phongdorakli Ngarang gi thodok adu da Assam Rifles ki personal ani leikhidaba madi mangana asokban nangkibabu condemn tawrakli Governor ki social media post amada thagalakiba post amada personal sing adu mathau tawringeida lebak asi thawai katkibani makoi gi mafam da wangba thaktai kai khumnabu lakki loinana ngarang gi thodok adu da sokpan nangkiba personal su athuba matamda fagalakpa oirsnu haina thauniki Manipura santi purakna bamadi tangdu leitaba purakna ba hotnariba asi mapum phana ngakna ba ngarang thodok asibu tamthiba mawongda chatharamba sing asi Thawong yengduna khangduna leiroi haina palakle amaromda Manipur Legislative Assembly gi Speaker T.A. Saitabratana Nambol Sabal gi thodokpu pangdaba thawong ni haina condemn torakle Manipur irang asidagi santi hanjilakna bakana hotnariba matam asida asigumba hingsa gi thawong asina santi gi khongthang asi thugaiba pamba singi thawong ni haina phongdorakle Ngarang numidang tidim lambi paringda Bisnupur District ki manungchana Nambol Police Station akonba Sabal Leikai da sakhangdaba singna Assam Rifles ta ambush tawbada sienaba oirangani chingnaba Maruti van ama security force na phangmangam khrei police tagi phangma pau ki matungina ngarang gi thodok adugi matung Sabal Leikai yauna chingnaba akoiba mafam singda pakshana operation chatharakibani Operation adu dangasi ayuk Imphal West District ki manungchana Wangoi Police Station akonba mutum yangbidagi registration number MN01W6624 oiba ngarangi ambush adu da sakhangdaba singna sijanaba oirangani chingnaba Maruti van adu phangmangam kibani hairi thaudo adu ki matangda police na makhatana thizinbagi thabak chathari Tidim lambi paringda Bisnupur District ki Nambol Police Station akonba Sabal Leikai da sakhangdaba singna ambush tawduna Assam Rifles personnel ani hatkiba madi mangana asokpan nangan kiba tawdokpo yaningdaba phongdoktuna ngasi Nambol Sabal Leikai da maikai edong gi Meeyam na Wakat Meefam phamduna khongjang changsinkhre Wakat Meefam phamlaba matung khongjang loisingna pendabagi kholau lauduna Nambol Sabal Leikai dagi Nambol Kaithil fawba khongchat amasu chatlaba matung Nambol Sabal Leikai da mu halaki Changsin kiba khongjang aduga mari leindana Nambol Sabal Leikai apunba maira paibigi President L Sorojini na phongdura kibada Nambol Sabal Leikai asi leitalaira imung na yamba lambigi nakyata mafam mari thokna khundaba lamdamni mising yamna khundaba mafamda asing mathodok thokliba sida micham Meeyam asoengam yawramlabadi kanagi maral oigadoribano matungda asing mathodok asi amuhana thokhanbiganu amadi Meeyam da ki akhang pokhanbiganu haiki Ngarang September gi tang 18 numit asida aikhogi Nambol Sabal Leikai da thokiba aki tujunglaba thawdo ado yamna laibak thiningai oiba thawdo amani leikai asida karigumba numidangi pung 5 ga minute nifu habese leitalaira kayagi thabak surura nomuraga halaglaga enjang na pilaiba chengcha wanbagi matamni matamdu da dugumba thabak thonba habese Nambol Sabal Leikai mara paibi apunba luki maigai dagi madu yamna Warung jaba madi penda banungai taba phauningai oi lai su tawdna lairiba mayam ama magi mane mabadi makung mapangan sondana ana layengdana seba tawdna lairiba mayam adu thadokuna aikhoi nupi gaina mara paibini haiduna mataw karamna sorokta tholakadoribano masi punamakse thabak pangthok piramiba isa isu sangsan mayam aduna amukta wakhan khandabiu aduga mirak tinba nupi angang singi marakta di aki akhang tujungba pokpaje matungda di sungthokmak tawbiganu Bisnupur District ki manungchanba Nambol Sabal Leikai tidim lambida thauduna lakpa kunthrom dushuba Assam Rifles ki convoy dangarang numidang pung 3 tabada sakhangdaba khulai paiba singna nongmai kapna duna misi mina thokiba thodok yaningde matungda mirakta nongmai kapsinbiganu haina Nambol Kaithil da Wakat Meefam Chatthakhre Wakat Meefam aduda micham Meeyam marakta nongmai kappa yaningde Meeyam marakta nongmai kapna biganu haina thaba placard kya susijinake Wakat Meefam da saruk yakhibi imamana phongdora kibada Meeyam tinbi mafamda nongmai kaptuna asokapan misi mina thokpa thodok thokpa yaningde matungna tawbiganu haiki Ngarang tang 18 pung 5 makhaida Nambol Sabal Leikai da thokiba thodok to akhoi atuki matik akhoi thamoi songna nungaite mi mrakta nongmai kapsan ba haibase akhoi swai yaningde